German amadi Tiger Road ki wathuk legang tumin election ba issue si center na thawai de takpani FNCC Foothills Naga Coordinating Committee FNCC na Naga gi lamphau duna niyam kaina kuki sing German amadi Tiger Road samlakpagi matang yaba ngamloi na matam kakna satharakba numit taraga tarung ni sukre lambi asi semlakpa thingnaba amadi lambi asi na Naga miyamna sukolabasinggi akupa warol yaw memorandum center amadi state nga pisin ki lekre masigi matata mamang thagi kungani pana police headquarter ama kokthongba police officer sing yawna FNCC gi mihut singa wari sanabadu da Naga gi area da su kem thambe yaroi ain kaina German road semlak libas khudakta lephanba kangpupi district ain kaina popi thaba thingba kuki gi separate administration gi demand tanba Naga gi lam inchi amagi lamphau sokpi yaro heaven singba thamki numit taraga taruk ni sujilaglaba matam kaktaba banasida Manipur amadi center lengana tumina lasidibas na takpadi hiramasida mako interest amata laiti takpani adubu FNCC na taliba demand phangdriba phawbadi lambi thingbi khongjang lepa yaro hena FNCC na phungdorakli yamna thamoi songai wariba paw manang sithokiba thawdo amada accident na mama masa laikhitre hari hairiba thawdo singasi district hospital Thoubal gi mamang da thokiba laibak thiba accident amada layengba lakpa mama masa tata di aina gini haina mama masa nimak laikhitre hari laikhidraba singa duri Thoubal Pakhang Khongdagi Soibam Ongbi Premila Devi Sai Nifuguni Pan wife of S Manithoi Amadi Masana Pa Soibam Arjun Sai Kunni Haidnasu Pausna Makhatari Akoba detail Miampuna Ngaminasi Kangla Pagi editorial Miamna Thamzari Lengana Lam Kopsin Ba Takthopagum Lu Nan State Ohenana Thabak Lokalo President Lengana Param Kaina Lam Kopsin Basing Parks and Taktopigi Thabak Leptana Satari Basugumna Querambal Kaitil Manung Yauna Miam tinba mafam singna phatta hauthi langthokpa singi mathakta su logi weba action lokhatlabadi state asi taru tanan ba mafam am ohen mangani lengana state asi da amuk thokidriba thawdo am oina Imphal West Imphal East Thoubal Kaksing na singma district singda laiba khonglambi sing yauna khaslen sing khopsin duna semga liba sing survey tawduna takhai begi thabak sing chathariba si miam gi yaifana ba madi chathok sin tawbur ayet apan thondana ba lokalakiba khongthangni district singi DC singna makoi de piba mapangal sing ayat apan amata yaudana isang thona encroacher sing mai pakna takthokpigi thabak satharibasi pia lenga oibing ngamani kariguma miyam gi mihut popular government na encroacher sing takthokpigi thabak sathabang oiramlabadi encroacher sing na MLA minister sing de tawbidana ba wanom tunomba amadi misang sangga leiba kaya dagi pressure piduna mai pakna encroacher sing takthokpangam ngamdabadigi khangtapta hleblamgani asigumba thawong sing miyamna mamang toina uba phangrabani hausik laiba lengana miyamna sathok sin tawbada khudung thiba thondanaba footpath yawna dukan amadi tuan mafamdagi state land sing khopsin duna sajiliba sing takthokliba si miyam gi yaifana ba oibigi mathakta takthokpigi thabakta ayat apal laitriba sigi manungsana khoirambal kaithel manung yawna atai district sing da laiba kaithel sing amadi miyam tinba lambi singi matai da amot akai hundokpham pai duna leibadigi hangwai ba pokudana tana apum sagi manamna hel hazar oire kaithel gi masi marum amadi lambi gi matai singda amor akai patapum tharaba pataba sing pai rega leibasing atop state sing gi lam koiba lakpa miyoi singna uba matamda state asigi lengak pasing amasum miyambu hanthaba thaki miyoi oina laurangani Manipur apipu state oira bas miyoi kangruk sugna punna nungsi sanana khundaba mafam oibigi mathakta lamdam asigi miya maru oina yellow fruit oiriba mitai singi mafamda top matik mayai sing leibadigi ikai kumna bu unaribani yellow mi singi mafamda jago isai culture amadi sana khonaba games and sport na lamda masibu malem gi miyam saktak pangamli amoramda mitai nupi sing na lengak londa yum puduna masa masu sing bu matik saba mi amam ohena na bohona bada lauriba thawdang singi mathakta suba nomba kanba lamsa sajat kaksi leibigi mathakta matam gi thokpa thawdo wa thok sing da lawba thawdang sing da awang mathakta miyam ikai kumna bu unari adubo civic sense wat pa miyoi lising yamna leibadigi state sigi konung capital city yauna miyam tinba mafam sing amade lambi gi matai singda phatta hauti langthokpa moibigi thawong sa thariba lenga sina tung koina thingnaba policy siamduna lamdam si matam punamakte lu nan ba mafam ohenana ba thabalo khalo awangba matholongba phajaraba yungkai mamal yamlaba car jeep phajaba firol setlilabasu apum asana thalaba mafam oirabasu madu Sakhatpagi khudam nati haiwa Kangla Pawgi editorial memna thamjari Milan na sindur state ke thakta mairoi singi mitai mek sangdamna ba pangthokri
Mitai irol iyek loina sirol apun malu milal kang lai pak na sinduna ngasi state ki thakta mairoi sing gi marakta mitai mek sangdam na bapang thokre milal na thadorak pasirol amada class 1 dagi 10 phaw gi marakta category tarathok na pangthokiba mitai mek sangdam na badu ziribam yauna punna center kunthraga manga da pangthoki sangdam na badu da mairoi lising taraga manga na saruk yaki sangdam na ba si mai pak na bohona bada tuan be exam center oi ki school sing gi principal sing lobi kiba thaudang oja sing invigilator oina saruk yabi kibabu milal na thagat phongdorakli loidina ngasi sangdam na kiba sida makok mathang taraba singi ming athuba matam na lauthoklaga ni suhairi amaromda zeri miyata senaba sing makhata na phaduna akan maserak pibiu GAC mamang saida zeri bamgi boro bekra subdivision gi manung sanba lamlengkang kaithilda miyoi ni hatkiba amadi apikpa angang ahum yauna miyoi taruk pharaga tamthina hatkiba thaudogo senaba miyoi sing NIA na makhata na phabiduna makhuiba matik saba serak pibiu haina GAC against brutal killing of 8 innocents belezer na takshilakli ngasi ziribangi babu parada leba ziribam higher secondary school relief camp na pangthokiba pawgi mifam amada GAC sigi convener Y sanjoy na mathaki Wapham se phongdok laduna mang hai mamang segi November 13 da borobekra lamlong kaithel leiba mitei sing kuki mar khulai paibe singna laktuna miyoi ni hatok lamba amadi apikpa angang yauna miyoi taruk pu khraba matung tamthina halaga barak turel da thadarakibani thagdo asi yaning da ba phongdok pa amadi miyat asida senari be miyoi phaduna serak pibiu haina manipur da leiriba tuan lup kyan asoba khongjang singki adu thagdo asida senaba miyoi singi manung da miyoi ani thenglabu se thengna NIA na phagalak pa si apen ba pui makhata na senaba sing atai su fogatuna akku serak pibiu haina su mangna phongdokhi Constitution na piriba employees singi ha governor in council na phangalu association Constitution of India na piriba employees singi ha governor in council na phanganbiu Essential Service Maintenance Act 1976 Manipur Essential Service Maintenance Act 1984 natragana Manipur Essential Service Maintenance Amendment Act 2010 gi want to governor in council na lehanbiu haina all Manipur PSED workers and employees association gi president sapam samungong na phongdokre Haidibo Wapham singasi Major Khulda leba Manipur Press Cup ta pangthokipa pawgi mifam all Manipur PSED workers and employees association gi members sing gi mohut sinduna association si gi president na phongdokibani mangna makha taradun hai public health engineering department na thabak toriba kumja english nga samapan ga maudra ga mapan gi January 13 da work SARS on bada yahaudraba casual master role khudingmak amadi kumja english nga ni ga kun ga mari gi November kun ga 3 ta work SARS confirmation on thok pada yahodra pa work SARS saurana satret ka ahum khudima work SARS on thok na ba confirmation da yahodra ba singi akhana ba thausil thorang ama governor in council na pekhat piu hauji casual master role oina thabak tawri ba singda chief engineer na sahi sigi July kun ga mari da thok order by number G PHED 601/1/2022 DIR PHED 464 yauriba casual master role employee maudraga mari asi matamadugi chief engineer R PHED na Manipur Sarkara approve ki damakta proposal thaduna submit tawramlaba casual master role ngaktani loidana Manipur lengan approve tawduna English singa maga samapan ga maudraga mapan gi mamang digi tolop area oina pikibaga loidana ngasi phawba sang naina phangduna lakliba casual master role singni casual master role singi appointment order leraga sulenga na approve duna sai kuntragani thurom tolop phangdana laklaba casual master role singi appointment order PHE secretary na pikiba approval order duna casual khudimaki appointment order ni habisi PHED gi authority na khangpam tu yaki amadi Constitution of India na PDB employees singi ha governor in council na phanganbiu Essential Service Maintenance Act 1976 Manipur Essential Service Maintenance Act 1984 natragana Manipur Essential Service Maintenance Amendment Act 2019 gi want to governor in council na lehanbiu han sumang na makhata na phongdokhi aduga tentang na sumna meyam na thamjaram gi hausikuina di meyam pau simatang selu sinjarage mas makhata ba no update meyam pun ngai mina sena channel sigi mekedi gi meyang pham da makhata na thamjari makhata ba no update meyam pun ngai mina si